welcome back to my channel. Ngasi ay mayam mafamda khoi gi duja gi saptami gi video mate mayam famda share to jake mayam jeng nasi kari lai lai tai doi hem mandi tela mayam famda video share to jake. Hello mayam kene gi nasi nanda ko lagi gi madok matang-matang cepat ini.
sound fatre mani mathanda jai biko patare nauna tamlakpa sei party ne Hello friends, akhoi ise mayam se phangnaraga wari matem te ise de khangje de na ai ngasi question nam ka ise de tawjari haiba question je kai aluba question mate ngasi ise na ise mayam singna ngasi gi duga mannanda bucharali gi duga mandir asida ise mate mai mai be magi thawan to bose ise gi mham da kai ma phangge ise amta haibiro ise na ngasi thawgan tawri ba ise mate ka se mayam ko ise mayam na ase oja guru kanagi makhadagi chathaduna isena isogi pathana hamasung isogi bhakti leba ise mayam tawi se isena wahai matem tang haibiro khurumjari ahano maktada imabu khurumjaraga nandapur sariali da akoi ima durga lasabasida akoi gi Manipuri Women Literary and Cultural Organization Hozai Assam akhoi member mayamna nupi mayam sina pathana matek ama pasage haiduna akhoi sinlangjabani sinlangjabasida akhoi oja saknai raba ningoina panjarabada sapam babu pisak singhadagi oja dagi akhoina isei ase akhoi nam son base akhoi tamjabani akhoi haita na tawjabani ase siga ojana mangjingaga akhoi mayam ase nupi mayam ase puthok chaduna ojana akhoi sinbi bani akhoi ojabu akhoi matam punamakta akhoi thagasari khurumjari loina na ojabu tungdasu asige hena akhoi bu takpi gani haiduna akhoi asa thamjari Manipuri Women Literary and Cultural Organization akhoi nupi singita lupni akhoi nupi singsina mamang saktasu akhoi sumaina culture program panboksa gare aduga loina na sigi pathana sisu akhoi ojagi haujindagi akhoi saksabani imagi khuya khada Hello ise mathangi wahang amtang ise gi mhamda tajaningi haibadi ngasi akhoi ise oina tawribase ahan bara natraga ani subra natraga kyarak akhoi ise gi ise thawonse tawgre amasung ngasi loiraga matungda hayengumba nungdhingumba amasung atopa laisang mandir amada haibadi maibe magi duga mandir amada ise leiba leitaba amtang ise anta matem tang akhoi laiba khobani akhoi handakta nauna tamjaba pathana ase akhoi khuba isai gumba pathana ase akhoi nauna tamjaba sida oja mayam amadi manabi mayam nasu akhoi da baton chawjarei baton tropasida akhoi gi haita na tawbani na nanapur sariali sida akhoi ahanba oina akhoi nupi singna tawjabani aduga akhoi mathang su akhoi baton laksai asigi baton sidi akhoi na soigadra ina akhoi laujadre mathang sahida soidana imana akhoi bu thousand gani haiduna hanjari amasung khara kaino oina ko khara hai daga matungda ko ise ko mayam se ise bai mayam Hare Krishna